Telangana naha oiribi veterinarian Dr. Nupi amagi kai khumnaba manglaba matungda mai thaduna hatpada chenaba mioi mari ngasi police na encounter da nongmai na kaptuna hatre amasung chingmairong da laiba Vishal Mega Arta IED ni chingnaba bom ama pokhai khre staff sing na yaning da bafongdoktuna wakat mi kham chathatre Mayam bukrum jari adom niang biri bisi impact news ni ay pinki okram na huzik pungja si fau bagi marui ba pausing miyam da pizari Telangana da naha oribi veterinarian Dr. Nupi amagi ikai khumna ba mangal laba matung da tamthi na mai thadun hat pada chena ba mioi mari ngasi encounter da nongmai na kaptun hat khre chena ba mioi mari asi ngasi ayuk nupi adu hat ki ba mafam da thizana na ba purak pada nanthok tuna chen khibadagi police na kaptun hat khibani Guard tagi nongmai munduna chen khraba matungda police tamna attack torokpadagi police na nongmai na kapkhibani hairi mara lairaba laikhidraba mioi mari adu haukhiba yumja kaishan numitagi police custody da lairakhibani Telangana police ki khongthang asibu leibak pomna thagat pa phongdoknari nakal amaromda misi asigi matang da center na Telangana governmental report pikhalakna na ba khangan khre Leibak asigi police station singda hangliba women help desk sing mapangal kangkhat hananaba amadi masing hengkat hanabagi pandamda Union Home Ministry na Nirvaya Fundagi lupa koti chama kaithokle hairi Hairibas ke masi leibak asigi manung chana leiriba state amadi Union Territory pumnamakta hangada bani hairi Hairiba help desk sing asina police station amadi nupi singya mari leinana fagat hananaba ngamlagani hairi Loinana hangadoriba help desk sing asida nupi police officer sing deploy tawgani hairi women help desk sing asi lawyer psychologist amadi NGO sing gi expert sing na yengsilaga legal aid counseling shelter rehabilitation amadi training na chingba sing pigadabani hairi Imphal East District Lamphel Police Station na konba chingmairong dalaiba Vishal Mega Arta IED ni chingnaba bom ama pokhai khre thokdok thokfam dagi Impact News na fangba pauda thokdok asi ngasi ayuk pung 3 lom tabda thokhibani bom pokhai khraba matungda mafam aduda Imphal West ki additional SP Law and Order Amarjit Lamabam Imphal West Commando OCP achobana chingba kangbu amati Manipur bomb disposal team laktuna yengsin ki bom asi kanana kari gidamakta pokhai hallibano haiba hauzik fauba khangba ngamdri thogdok asigi matangda lamphel police na case ama laukatuna thijinba haukhre ningsing bayabadi mamangda su hairiba mafam asi maktada bom pokhai khibagi thogdok laikhrabani Nakalamaromda bom pokhai bagi thawongbu yaningda bafongdoktuna Vishal Mega Mart ki staff singna Wakat mifam chathakre Impact News na fangba paugi matung ina Vishal Mega Mart asida mamangi chahi amadi mamang thada paisa ki demand tawrakhiba laikhrabani adubu staff singna paisa ki demand adubu yasinana bahonarabasu company na tabidana ngasi fauba leptana lairakli demand tawriba lalahulup amadi mari leinaba singna athubada yasinaba purakpiyu amadi security thambiyu haina staff singna fongdorakli Sigi thawdok se akoi yamna chawna yaningde na koina condemn tawninge mamangda ju siguma thawdok se ngasiga paraga anira kana thokle sida asokpan tholagadi kanana akoi gi damakta daita lobi gi doribino akoina kari gi damakta ngasigi asigum lobo bom ase pokhairi bano kari yaningdaba kari nungaitaba koi gi staff sing amadi praja singda kari nungaitaba leige mayam tinba jaga da bom lang thugain base akoi ngasi lepiro company sida akoi thabak sujaraga toloptara hingjaraga leijabane akoi se thabak suranu haibra natraga sarkar na thabak bibi ga haibra natraga bom lang basi to halage haibra akhoi adum matang ta bim khangbiro akhoi ni waroi na se athu matamda puraktraga de akhoi staff sing manaraga thabak su bulepkani Sector Headquarters BSF Manipur gi makhada chamaga tarahumdoi battalion BSF na chathaba civic action program gi manung channa ngasi chingmairong maning laikai amadi Manipur State Assembly Complex mayada lairiba Nepali basti gi community hall semjinna ba polam sing yenthokre 113 Battalion BSF ki commandant Hidam Subolna community hall semjinana ba polam
nung leingoi cement amadi tile sing adu community hall gi management committee gi mioi singda khusinakhibani. Imphal East Police ki narcotic cell gi kangbu amana nupa ama opium kilogram ahumga konana faraba nupa asi Kangpokpi district ki Supermainada leiba Modbung Nazaret Khuldagi Hekup Singshon Chahini Fugamathoi apokpa leikidraba Kampauni Impact News ta fangba pauda Imphal East Police ke additional SP operation ki thopuriba TS Krishna Tombi ki mityang makhada narcotic cell gi kangbu aduna ngarang nungthil Hekup asi sekmai kaithel dagi opium kilogram ahumga konana fabani hairi khudakta wahang pawang chathabada opium adu Kangpokpi district ki Fuloi kungda leiba Mangboi kauba misak amadagi lupa lising yang khaida larokpani hairi faraba Hekup amadi opium adu sekmai police station da logi oiba khongthang laukhanana basina kre hairi. Matang swaista break amalawjage break ki matungda Manipur Home Guard ki Yankhai Taruk Suba Raising Day ngasi pangthokibagi pau amasung Manipur amasung malem ki tongan be ipau sing puduna lakchage Impact News pumi eng taduna leibiu mayamba muka na taram nokchari bulletin asiki makhata ba pau miyam pisari Manipur Home Guard sing ke demand thabakta onthoknana ba thasi ke aroiba chayolda Home Guard ke miyoi sing Delhi da chatlagani haina Manipur Home Guard Employees Association ke President Y Mangina Fongdorakli Wafamasi Association asina sinduna Imphal ki Major Khulta leiba Manipur Press Club ta pangthokiba Association asigi Yankhai Taruk Suba Raising Day ki thoramda fongdokibani Thoram aduda Mangina makhata na hai ngasi fauba Home Guard singi khongjang hanba leite Home Guard singi mihut singna Delhi da chatuna hakthengna na Home Ministry gi mihut sing amasung mari leinaba Union Minister sing unaduna taksin baga loinana PMO office mamangda dharna chathagani state asigi Home Guard singi demand thabakta onthok pinaba Manipur lengak na ngasi fauba taksin duna laklabasu thabakta onthok tri hairi Sagolban Nepra Menjo Laikai Delaiba Ayush Care Clinic ki Anirak Shuba Mapo Kumon Thoram Pangthokre Kumon numit asiga mari leinana nongmagi oiba lemna layeng bagi camp pangthokhi baga loinana hidak langtak singlem na yenthokhi Kumon Thoram atuda saruk yakhiba clinic asige Chief Medical Officer Dr. Mary Nauroibamna Haukhiba chahi ani asida Center asina Ayurveda amadi Naturopathy gi ana layeng chathaduna makhal makha kaya gi ana layong sing fahanduna lakli layeng makhal asi atai layeng pathap ka yengnarubada sel khwaidagi changdabada natana hakchangda sokningai oide hidak amadi sajel tawduna fahanba ngamba anaba singbu maru fangna muthatnana bohotnabada matam changbani masida miyamna layeng pathap asibu lana ubidanabasu mahakna fongdokhi Loinana, Kumon numit asiga mari leinana ngasidagi hauraga matang chahi Inglisingeniga supna kungi January taruk fauba tha ama chupna center asida makhal kayagi analayong maru oina sinusitis, migraine, anxiety, obesity, diabetes amasung gainega mari leinaba anabasing yengthokpa lakpa miyoi singda charge tagi chada kun komthokani haina fongdokhi Ngasigi thoram aduda Ayush ki additional director Dr. M. Shamjai amadi Sagolban Assembly Constituency ki ex MLA Dr. K.S. Loken Susarukyaki. Every patient ko some nai example am haijab da khwang na ba lak pa se operation tor lak pa or every treatment tor lak pa matam da khoi treatment tor kan obviously tappe ba painkiller ma'am charm ne akhoi gi di akan ba haiba do yaw da bani na ko root ta gi ana ba se lok thok pa ne ba akhoi gi di aduna tappe ba na kai gu matam da horok pa da gi ana ba se ko 10 to 15 days ki matam da na ba se horok pa matam da lak ki ba oi ba ta di 100 to 100% da cure ngam me ba ana sigi misconception akoi treatment atopa system me amsi gi treatment je try to ala matung da khoi ayushe last option oina thambi badagi misconcept ase chakhi bane na haijani Bharat Ratna Dr. Bhimrao Ramji Ambedkar gi homfumari raksuba Mahaparinivan Divas Thauram ngasi pangthokpaga loinana leibak asina ikai khumnaba utli Parliament House Complex leiba Dr. Bhimrao Ramji Ambedkar gi statue da ngasi ayuk
Laibak asigi President Ramnath Kovinda luchingduna hailai katuna ikai khumnaba utkre Parliament Loans Pangthokiba Thauramatuda Vice President M. Venkaiah Naidu, Prime Minister Narendra Modi, Lok Sabha ke Speaker Om Birla, former Prime Minister Dr. Manmohan Singh, Social Justice and Empowerment Minister Thawar Chand Gehlot, Parliamentary Affairs Minister Prahlad Joshi amadi Parliament ki member Singhna B.R. Ambedkar gi mitamda laikatuna ikai khumnaba utkhi. Laibak asida sizinariba social media site kaya amasu konsiliba information technology amendment rule 2018 center na hauzik notified tauri loinana inglising ani ga supna kungi January 15 faubada noted tawba loiragani hairi Wafamasi Electronics and Information Technology Minister Ravi Shankar Prasad nangarang Rajya Sabha ki mifamda thangkalakiba aiba wahang amaki paukhum oina pikibani Minister Ravi Shankar Prasad na makhatara dun hai social media sites asi Information Technology Act 2000 ki context manung chanbani loinana mamang thada Ministry of Electronics and Information Technology ki secretary na Supreme Court ki mamangda affidavit ama file tawkibasu laikre hairi Hauzik Jathariba Hero I Likta Neroka FC amade Aizol FC anina Hauzik lamba taungari Hariba match asi ngasi nungthil pung ani taba matamdagi Imphal gi Khuman Lampak main stadium da sanaba haukhibani league asigi ngasi sanagadaba ani super league match ta Indian Arrows amade Kerala Gokulam anina ngasi lamba taunaragani Hariba match asina ngasi numidang wairam pung manga taba matamda Goa gi Tilak Medan da sanagani Hauzik Jathariba Indian Super League ISL 2019-20 ki ngarang sana ki league match ta Mumbai City amade Kerala Blaster anina Panjil amamam chanaduna draw chatkre Mumbai Football Arena Stadium da sana ki match atuda Mumbai City ki Panjil adu MN Chemetina match adugi humbudra tare suba minute ta chankibani aduga Kerala Blaster ki Panjil aduna Rafael Messi Baulina match adugi humbudra manga suba minute ta chankibani Aroibada bulletin asigi headlines amukka hana miyamda thamjari Telangana da naha oribi veterinarian doctor nupi amagi ikai khumnaba manghalaba matungda mai thaduna hatpada chenaba miyoi mari ngasi police ne encounter da nongmaina kaptuna hatkre amasung chingmairong da laiba Vishal Mega Marta IED ni chingnaba bomb ama pokhai kre staff singna yaning da bafong doktuna wakat mifam chathakre